ngasi ahan boina Mizoramda COVID-19 ga mari leinana mioi ama leikhidreba mioi asigi mamingna Sangkhuma chahi humpugani thoine mioi asi comorbidities leiba amade JMC da numit tarani hena layeng satharak laba mioi ne laibak asina COVID-19 gi lantheng punna thengnaminare phibam phagalakpagi chang chada maudra dasmek taruk ani yaure Indian Council for Medical Research ICMR ge protocol amasung chana kanglon gi makhada laibak asina COVID-19 gi lantheng ase punna thengnaminaduna khumang yang na changselle Haujik laibak asida COVID-19 gi lantheng asigi phibam manglom da changsilatuna laichet asigi phibam phagalakpagi chang sada maudra dasmek taruk ani yaure Haukiba pung kunmari asida India da laichet asidagi miyoi lising humudra ni thoi hena phibam pharaktuna naba phabgi chang khangwang wangkhalakibani hairiba matam asigi manungda miyoi lising kunthra taruk samari humudra positive oikibaga loinana nifuga nipana laikhidre numit kharani gi mamangda de laichet asigi positive oiba amasung sibagi chang yamna wanglambani malemgi oina Indiana ani subada leiduna laichet asigi apunba confirm case masing lakh humudra mapan lising maudraga sahumga kunithoi yaukre aduga laichet asidagi laikhidaba masingna lakh amaga lising kun subna yangkhai mari sukre laichet asidagi phibam phagalakhiba masingsu hengalaktuna miyoi lakh humudra ni thoi lising yangkhai mapan samnga ga subna mapan tongan balayeng phamdagi discharge tawkre active case masing lakh taruk lising tara satret ka yangkhai mapan oide adubu miyoi lising nipan ga chamapan nifuga mari ge phibam di luri India da laichet asi hek sandorak badage apunba mising karor chamaga kunthra nipan lakh nifu humdoi lising marfu ni thoi sahum ga subna ani gi manungda miyoi karor tara lakh yangkhai mari lising marfu taret satuk marifu COVID-19 test tawkre haina su ICMR na phongdokre malem gi oina America da COVID-19 laichet asigi apunba confirm case masing lakh maudraga lising kunthra nipan subna kunthra yaukhibaga loinana laikhidaba masing su lakh aniga lising kunthra ga ni thoi subna marifu mari sukre laibak asina laichet asina sokhalava malemgi oina khwaidagi makokta leire state asida su haukiba pungkun mari asida miyoi chamaga marifu COVID-19 positive oiduna masing lising taratret ka chatruk subna mari yaukre aduga matam asigi manungda miyoi chamaga yangkhai mathoi gi phibam phagalaktuna tongan ba COVID care unit singdagi discharge tawkre apunba masing lising tara humdoiga saniga subna nipan sukre hairiba matam asigi manungda miyoi taruk laichet asina maram oiduna sikre apunba masing chamaga yangkhai taruk yaukre khuthang chara henba laingaktagi positive response amata piraktri covid thawoidre haina su mayek sengle mahiroi lup taruk laingakna covid thengnabada lumna lawraktawadagi phibam sing nongmagi lusilakpana mahiroi lup tarukna haukibo October 18 dagi khuthang chara henduna khongjang changsinduna laingaki pukning singsinduna lakpani point tarani thoi yauba demand sing tawduna lakhibani khongjang asida saruk yakhiba khongjang loi mahiroi thongam Bijay Kumar na phongdokhibada paliba laingak asi election campaign da thawai luptuna leire state ki covid thengnanabagi mawong mataw asidi sungpen pendre mahiroi lup taruk AIMS MSU Desam MSF KSA amasung sukna thamkiba point taraga ni thoi gi demand sing adu thabakta onthokpiyu State COVID thengnaba policy semnaba hojik phawba khongthang amata paikhatpa ngamdriba asina takpade paliba laingak asi COVID pu thoksadre haibani mahakna makha taraduna laina laichet asi laingakna thengnage yauna chap yungna leplabade soidana maithiba piba ngamgani hojik COVID patient singge leifam leiraktabage awaba kaya mayoknare matam chana test tawba phawba khudong chadaba mayoknare masi pumnamak asi manpower watpadagini maram aduna athuba matamda watliba manpower sing loksin biyu amade khusu khulai hidak langthak sing marang kaina thamnaba honabiyu masigi damak chapchana miyamda marik chaba pawdam lauthok piyu policy amagi makhada chabyungna thengnadrabade ngaihak ki lena ba tawbanade covid laichet asina aikhoi khunai angakpa phangna saitheng nangba hengalakani senmit londa hakselda mahi masing amade hiram khudingda sotharagli basidage thengnanaba haujiktagi thorang sing paikhat kadabani Manipur gumba lairaba laibak asigi tungda oirakadaba khamthengna warakadaba sing adu laingak asina usinadana state ki oiba comprehensive policy semba ngamdana laiba haibasi yaroi chief minister health minister na lusingduna state ki task force semo covid thengnabada thawai yawbiyu miyamgi punsi kanbiyu mathau yamna chinba chief minister na health portfolio paisinba asina
हेल्थ माई ओनसिनबा ngamdabani haina lawi haina su phongdokhi miyamna su laiwa ahum mask upiba khutsa sengna hamdokpiba fit taruk lakna leiduna physical distancing thambiduna laichat asidagi ngakthok minasi miyamna su laina lawroisi khongjang asigi maru oiba adu khangminaduna mipum khudingmaki thodang lawminasi haiki COVID-19 की टीम यंगसिनबा सेंट्रल टीम थुंगलरे मणिपुर दा हौजिक ओइदेबा COVID-19 पेंडेमिक की फिबम असे हकथेंगना यंगसिननबगी दमक्ता मिनिस्ट्री ऑफ पावर गे जॉइंट सेक्रेटरी VK देवानगालना लुचिंगबा मियोय अहुमना साबा टीम अमा ngasi नुंगथिल पुंग अनि ताबा मतमदा इम्फाल दा थुंगलरे टीम असिना इम्फाल दा थुंगलबा मतुंगदा रिम्स अमसुंग जेनिम्स हॉस्पिटल गे मकोक थोंगबा डॉक्टर सिंह अमदे मरी लेनबा डायरेक्टर अमदे MS उनदुना COVID-19 की हौजिक ओइरिबा फिबम असिगी मतंगदा वारी सादुना रिपोर्ट लौगनी मसिगी मतुंगदा हयेंग मणिपुर की चीफ सेक्रेटरी प्रिंसिपल सेक्रेटरी हेल्थ नचिंगबा अवांगबा थाकी ऑफिशियल सिंग उनदुना COVID-19 की ओइबा रिपोर्ट सिंग लौगनी टीम असिना COVID-19 की हौजिक ओइरिबा रिपोर्ट सिंग असे निंगथीना खोमजिल्लबा मतुंगदा अक्टोबर 19 दा इम्फाल थादोखरबा मतुंग सेंटर की मरी लेनबा लुसिंगबा सिंगदा रिपोर्ट तौदुना मखा ताबा लौखटपा याबा सेक्शन थौरांगी थबक सिंग लौखटनबा खनगनी हाइरे रिम्स की कोविड वार्ड ता लैरिबा अनाबा सिंगदा पीरिबा चाक इंसांग अदुकी मतिक पेनद्रे रिम्स हॉस्पिटल गे कोविड वार्ड ता लैरिबा COVID-19 पॉजिटिव ओइरबा अनाबा सिंगदा पिजा पिथक तौरिबा चाक इंसांग असे अदुकी मतिक थाक हंथबा ओइरे अनाबा सिंगना पेनद्रे हाइरे कोविड वार्ड ता लैरिबा अनाबा मियोय खरना पाउसी असिदा टेलीफोन तौदुना फोंदोरकबगी मतुंग इनदे अयुक्ता ब्रेकफास्ट ओइना चा अंगांगबा ग्लास अमगा बिस्कुट अमगा पी अयुक अमसुंग नुमिदांग चरा अनिगी ओइना पीरिबा चाक इंसांग असिसु असुकी मतिक थाक हंथबा ओइरे अयुकसु नुमिदांगसु हवाई थोंगबा तोरबोट चांफुट अमा nga atawba machet amadagi hena pide piriba hawai thongba asisu ningthina thongdabagi mami phajana tai maduna COVID-19 positive oiraba miyoi sing ase sana thaknaba polam sing निंगथीना पीबीदबगे हक्चांग हेना सोक्सिनबगी मरम ओइरे मरम अदुना थाक हंथबा मखलगे चाक इंसांग पीरिबा से मरी लेनबा रिम्स अथॉरिटीना अथुबदा मिजेंग चंगबियु हाइरे 60 सिंहाट ST दा नवंबर 3 ता पांगथोकदोरिबा मरकी मिखल असिदा मिखल तौदना लंबा यावदना मिखल माइ पाखरबा BJP की मिरेप गिनसुवान हाउबु MLA ओइना ngasi nungchil pung ani taba matamda मणिपुर लेजिस्लेटिव असेंबली के स्पीकर ओइरिबा वाई खेमसान गे ऑफिस चेंबर दा MLA ओइना वासक लौख्रे थांगमैबन गे लेकाई कयादा थमलंबा लॉकडाउन लौथोख्रे हौकिबो अक्टोबर 13 तकी हौना थांगमैबन गे लेकाई कया लॉकडाउन लाउथोक्तुना COVID-19 लाइचदगी ngakthoknaba सेक्शन थौरांगी थबक लौखतुना लाखिबा अदु ngasi इम्फाल वेस्ट के डिप्यूटी कमिश्नर ओइरिबा नाउरेम प्रवीण सिंह थोकपा ऑर्डर अमगी मतुंग इन्ना ngasi नुमिदांग वाइरम पुंग 3 तगे लौथोख्रे लॉकडाउन लौथोख्रबसु हाना COVID-19 ना पॉजिटिव ओइखिबा मियोय कया यावखिबा थांगमैबन केंद्र की मनुंगदा लैबा मफम खरदे मखा ताना कंटेनमेंट जोन लाउथोक्तुना सेक्शन थौरांगी थबक लौखतले ngasi नुमिदांग वाइरम पुंग 3 तगे लॉकडाउन लौथोखिबदगे थांगमैबन गे मियामना महौसागुम युमदगी मपाल थोक्तुना सथोक चसिन तौबा हौनख्रे।